Moirang ACG Ex-Mla Prithiviraj Mairembam Mityeng Makhada Moirang ACG Tonganba MAPHAMSINGDA LEPTANA CHATHARAKPA 1-day free eye testing camp and spectacle distribution ki THOURAM NGASI SUBA phase ki OINA TRONGLAOBI Junior High School da PANGTHOKHRE THOURAM aduda TRONGLAOBI TERAKHONGSANGBI Gram Panchayat da laiba TRONGLAOBI TERAKHONGSANGBI Khudekpi Leimaramgi miyoi chohum henbada free eye testing amadi cataract screening tawbaga loinana mathau taba hidak sing lemna piki loinana medicine doctor ani yauna health checkup su tawki THOURAM aduga mari lenana Ex-Mla Mairembam Prithiviraj na phongdokhibada haugiba February tang 10 dagi hauduna Moirang AC da leiriba senthok watpana maram oiraga mid ubagi pangal watlaba amadi mid ki anaba sing leiraga layeng bangamdana leiriba sing layeng thoknaba mateng pangnaba amadi anok mathau taba sing anok lemna phanghanaba pandamda THOURAM asi paring naina pangthokpani ahal oiraba chahi humfugi mathakta leiraba sing spectacle lemna fanghangani cataract anaba leiba sing thengneragadi free of cost operation tawgani hauzik fawada Moirang AC gi miyoi lising ahom hena free eye testing tawbada natana mathau taba singda spectacle sing fangankhre loinana makhatana su Moirang AC gi mafam kayada asigumlaba THOURAM asi pangthokhigani haiki haukiba tha ahum makhaidagi hauna CHATHARAKPA Moirang Assembly Constituency gi laiba kun sing manungda aikoigi lemna nomagi oiba mit layengba amadi aikoigi chahi humpugi mathakta lairaba ahlaman singda lemna anokiba loina cataract operation gi tawbugi lemna tawbugi aikoigi campaign adugi makha tarakpoina ngasi asi akoi hojik leijariba mafam asi TRONGLAOBI Gram Panchayat ki OINA haiba tare TRONGLAOBI TERAKHONGSANGBI Khudekpi Leimaram ki OINA ngasi se koi leijariba school TRONGLAOBI Junior High School sila koi ngasayo kung mapan makai tabagi hauraga koi ngasi se koi mit amadi mari OINA medicine gi doctor sinsu lakbiraga medicine gi oiba medicine related lessons mayama koi ngasai gi LEPTANA hojik phawgi yengba hogadai alwa koi na hojik phawda I came trani thoi subuse tokla para koina frida lemna yengiba tugi ano 60 plus more than 1500 kilometer koi people wanjare ayeng hangchit simaksu kokta gi na handa tawgi bisu gi am ye thokchari program jogani sisu koi laiba every patient loin ma koi asi break ama talawdana doctor sa sai chathajari uga mathang da su koi gi chitha nan thauba khulingang ama ni laini adu koi gi sunday taru silakpada mathang lemo wi kulamani koi pang sigi chathachari campaign sigi makhatana pangthok chagani aduga masigi akoina mit layeng bagi campaign ni karino hai matamda Moirang Assembly Constituency manungda